ngasi phongkiba tongan manipuri siphongsing amasum thokiba thawdo wathoksingi maruoibi I pausung khonga saraga manipur top channel gi maikeri myamna thamjage hanbada wathok oiraba naurem birhari college ta laingak na piramba grant in h kaksatkre state lenga ke higher and technical education department ki deputy secretary CI Sasina haukiba September kunga mapan thokiba order amagi matungina khundrakpam kendra gi manungsana KC high school compound lariba naurem birhari college ta piramba grant in h ki khudong saba punama khudaktagi kaksatkre Manipur Education Rule 1982 gi subsection 27 clause B gi provision sing adu college asigi governing body amadi faculty members sing ngakna salaktaba education court asigi makhada aided college singda grant in 8 piba yabagi maram oiriba general principal sing adu college asina maipunna ngakpa ngamlaktabadigi higher authority na hauzik college asida oirakliba fact amadi circumstancing adu yamna kupna yengsilaba matungna college asigi governing body khudaktagi dissolve tawkhibaga loinana laingakna pirama grant in h ki khudongchab khudima adusu kakthatkibane haidi hana college asigi matangna mari leinaba higher education gi authority na issue tawkhiba approval amadi convey order khudingmaksu makha taba order ama thoktriba phawba khudaktagi cancel tawre haidi hensu pawsna makha tanasu phongdorakli Atopa Pawamanamo, Vice President M. Venkaya Naidu, Numit Ninigi Kongsati Impal Laklagani. India gi Vice President M. Venkaya Naidu, October Mangat Impal Tungaragani, Numit Ninigi Kongsata Lakadu Revolution Basina, Tagyal Pataliba Institute of Bioresources and Sustainable Development, IBSD Nasinba. Thauram amada chief guest oina saruk yagani lusing basi Indian Air Force ki akhanaba aircraft BBJ amada tongduna October 5 gi ayuk pung 10 ga minute 50 gi 5 rum tabada Imphal airport ta thunglagani paana airport ta thunglabada chief minister N Biren IBSD gi director Pulok Kumar Mukherjee IBSD gi scientist Dr Nanausana Singba official kayana okani tungda IBSD gi takyelda nauna saba Phytopharmaceutical Laboratory amasu sangagani Thauramadu Chief Minister Governor La Ganesan amadi Institute asigi makok thongbu lusingbusing dice member oina sarugyagani Thauramasigi matungda Raj Bhavan da lakani loinana Raj Bhavan gi presidential suite ahing legani saklen sarba matungna Manipur gi Olympian Singa Interaction Program amasu pangthokani mathangi numit October 3 da Agartala gi damak Imphal thadokigani lusingba sigi khangatpa mari lainana Manipur lengana akanba saksin thorang lokhat paukre mapham kyara thi humbi thabak sathabaga loinana asoi angam thoktanaba security force na akanba saksin thorang numit kharanigi mamangdagi lokhat pa hokrabani haina supali Atopa Pawamanamo Lokpu Thunglabadi doctor na COVID ni hijinba bot mayagi COVID lockdown kom thokpani haiba tonga sing thajabigenu Radha Kishore Lokpu Thunglabadi doctor na COVID ni hekta hijili Mikhal mayagi lockdown kom thokpani haiba tonga ama lakibasi tawbigenu haina MLA Radha Kishore na phongdokre Thambal Marik College Oinam Kendra gi oina hanglamba community isolation center CSIC ngarang loisin manumita saruk yakiba Manipur Population Control Board ki chairman su odiba oinam kendra gi MLA Radha Kishore na makhatana hai COVID-19 phagi yadabani mi halibani aduna lok khulai natragana lok thungbada doctor na COVID ni hekta haijili board maya gi COVID lockdown kom thoklibani haiba aran ba tonga sing miyamna ngangnaribadu tawbidana ba appeal tokhi Hai singlaba doctor scientist saknairaba politician kaya COVID-19 na hatkrabani masida phagi tawbigano madugi muhutta lenga na piba SOP ngakpa vaccine kapthokpa kawbigano haina su makna makha takhi makha satharak poina to papawmana Rajiv Gandhi mihata senariba Nalini gi matangda Tamil Nadu laingak ki pakhum piraknaba kona khangan khre haba pawmus phongli leba asigi hanagi Prime Minister Rajiv Gandhi hatpada senai haina convict staduna lairakliba miyoi taret ke manungda ama oriba S Nalini na makpu jail lagi thadokpinaba thangalakhiba writ petition amagi matangda Tamil Nadu government na counter affidavit file tawraknaba Madras High Court na ngasi khangan khre hanagi Prime Minister sibu hatkibada senabani haina confirm tawkraba
Nalinibu Trial Court Amana Kumsing English Samapan Maudragani Pangi Janawari Kungani Panda Sibigi than the Pikibani High River Trial Court ki order adu Supreme Court Nasu Kumsing English Samapan Maudraga Mapan Me Taraga Matuida Makatan Ayaba Piduna confirm Tokrabani Madugi Makha Tarakpa Kumsing English Anida Nalinibu Sibigi Sarak Pikibadu Constitution ki article Samago Humfuga Matugi Makada Punchichupa Padok Lainaba Wapam the on Tokibani Haukiba Kumsing English Singaniga Taraganipana, Tamil Nadu State Cabinet na Rajiv Gandhi Hat Kibaga Mari Lainana, Ziel Ladiba, Convicts Taret Mak, Tadokina Wareb Ama, Pass Tauduna, Madugi, Ayaba Pirak Nabi State Adugi, Governor Cabinet na Makogi recommendation Adu, Takat Kibini, Haukiba say Kuntra Hena, Ziel Lairak Libi, Nalinina, Pongdura Kibada, Tamil Nadu Cabinet ki recommendation Adu, Hausik Pop, Governor na Ayaba Pirak 3 Haina. Madras High Court na Fongdok Libadudi, State Government ki Maranati, Madudi, Governor ki Asubini, State Government na di Governor ki Ayaba Makatana, Ngaidrabasu, Maku Zildagi Tadoknaba, Direction Peak Rabani, Habawapam, Nalinina, Madras High Court, Lankat Kiba, Writ Petition Aduda Mayek na Panki, Madugi Mamanga, Nalinina High Court Aduda, Maku Zildagi Tadokpinaba Mamanga, Lankat Kiba, Writ Petition Asisu, Court Aduna, dismiss Tokrabani, Writ petition Anidugi Manungda Amana Mamang the State Cabinet na pass Tokiba recommendation Adu Tabakto on Tok Hanbinaba Direction PBU Hybawapamda Takshila Kibani Aduga Atopa petition Amadana Nalini na State Cabinet ki recommendation na Sipawa Ngasipawa Governor na Pazinduna Tamlibedo sign to Hanbinaba Haizer Kibani Hanisupali Atopa tentak pa pao mana Pakistan na sang nabuhona kiba Afghan Singh Talibana Tatuna sangan kitre Haiba pao musafongli Matam sang na lan sok na badigi kuntak lan siraba phibam mayok na duna sel thungi awaba mayok na raba Afghanistan gi imung kaya marup makhoi gi kha thangba ngam khai paringda sangchilaktuna Pakistan da sangjapam lo na bo hona kibada Taliban fighters sing na athing mapiduna Pakistan da satlan khidre haidi atopa pawamana Guwahati de explosive substance pik thana yawba bek tara gohumdoi recover tokre miyoi ani fagat kre haba pawam fongli Durga Puja Kumai gi matam nakshilakpaga loinana Assam Police na Guwahati digi explosive substance yawba bek tara gohumdoi gari ama digi phagat pangam khre thaudo asiga mari leinana police na miyoi ani su lokhat khre haidi pawgi likhun singi matung inanga seyuk pung manga makhairom tarakpada Guwahati sahar mayol da leiriba Gorsuk Police Station ki petrol party amana Mahindra Bolero registration number AS 15 AC 4867 ama takra Sariyari Romdagi Boragaon Tamna Yam Yang Thokibadagi Police team Aduna Kutakta Tan Aduna Garsub Sariyali area Gari Edu Kamki Gari Edu da Makhatana Sek Taurubada Yamlaba explosive substance Yoromba Tina Kibane Gari Edu Adu Mue any police na Fogatuna case ma local Suhaidi Makasa Tarapo na Topatin Mapaukra Punjab ki CM na Modi da farm law Loktuk Nava Takshin Krehaba Palmus Palip Punjab ki Chief Minister Saranjit Singh Sani na ahanbo ina ngasi Prime Minister Narendra Modi ga unaduna mangona farm law sing lokthona ba taksin kre haidi mangna Chief Minister hek oirakpadi gi ahanbo ina Prime Minister ga unaba matamaduda wathok oiraba farm law ahum handona ba haikibasi lami lising kiana sahi ama subna protest satharaba matungdani protest sathariba lami sing adu ayamana Punjab amusum Haryana dagini hainasu pawsina pali Atopa Pawamanamu Central Arunachal Pradesh ki district ahumda disturb area laukthokre ba pawmusu fongli Arunachal Pradesh ki district ahumda oirakti ba law and order ki phibam yenglaga amadi lalhawsingna satharakpa thawong singi khalaga center na Armed Forces Special Power Act ki makhada tha taru makhatana disturb area laukthokre masigi mathakta atopa district amagi police station anigi manungsana leiriba mafam amadasu athingba si thamki haina official singna Fongdurakli Union Home Ministry na thokpa sirol adugi matung ina disturb area gi makhada laidiba athingba sing English singaniga kunga mathoi gi October amadagi hauraga English singaniga kunga ni thoigi March kunthra ga mathoi fawa sanagani masi ahanbo ina apaspa matam sangna sanaba oiragani mamangdadi atopa district anigi manungda leiba police station anitadi haidiba ek asi sanadana lakhibani haina supali atopa pawamana IED Pokhai beda Jawan ani sokle Chhattisgarh ki Bijapur district Maui singna phumlamba pressure
improvised explosive device ama pokhairakpadagi Central Reserve Police Force CRPF Jawan ani sokle haina senior police official amana ngasi phongdokre. Inspector General of Police Sundaras pina phongdokpagi matung ina thaudo adu ngarang ayuk pung 10:40 rom tabada Bijapur district ki Modakpal Police Station ki manungsana leiba Murkinar amasum Seneca Depot Company marakta thokibani haina supali loisilakpo na to papawa mana Gujarat ki accident home guard mari sire Gujarat ki Kheda district ngasi car amaga truck amaga thomgaina bada home guard mari sibaga loinana atopa amana aruba phibam da sokle haina police na phongdokre police officer amana phongdokpagi matung ina thaudo odu ngasi angan bada modasa kapada banja road ta leiba Kabat kun manakta thokibani mahakna haiki truck amaga thumgaina baduda car aduda tonglakpa home guard mari khutakta sibaga loinana atopa amana sokhi haina supali asokpaduda manak nakpada leiba hospital amada pukhatkre haina phongdokladuna mahakna haiki accident adugi matung truck tugi driver maphamdudagi sen khre haina spau sinasu makhatana su phongdorakli